International Women's Day gi thoram mafam kayada pangthoknabagum Bishnupur District ki Sendra da su pangthokre thoram aduda special guest oina MLA 𝗜𝗡𝗧𝗘𝗥𝗡𝗦 MLA I Nalini loinana DC Bishnupur L Vikram amadi Art and Culture gi retired director 𝗬𝗡𝗧𝗘𝗥𝗡𝗦 ki Moirang Khunau mamang sabal gi Santi Club ta hangba relief camp Moirang gi khoyol kaithel amadi wangu ahal luf amadi laisoi relief camp ta leiriba mioi singna mana saba pot sing miyam da yanghanki thoram adu nupi singbu pungning thogatpaga loinina relief camp ta leiriba mioi sing da hena mating pangbagi wakhalonda thoram adu pangthokpani MLA 𝗜𝗡𝗧𝗘𝗥𝗡𝗦 miti nupi singna malemgi nupi singdagi hantaba nate atai nupi singa changdamnabada watana leibaga loinina aikhoigi nat amadi culture bu ningthina yoktuna thamlabadi hena malemgi mamangda sautok saningai oigani haiki 𝗜𝗡𝗧𝗘𝗥𝗡𝗦 manipuri gi nupi kaithel asi malemda ani sudaba itop toppa Laigi wariga sagon naba kaithel ni masinasu aikhoigi nupi gi ahenba saktam ama malemda utli haki ita North East Women Network na senduna thoram adugi loisilakpada handaki lansida matau ningthina tauba miyangi mateng thamoi sengna pangba akhanaba mioi 13 da Social Service Education Entrepreneur Amazing Mother Award Healthcare Inspire Women amadi Best Relief Camp ta sel yauna certificate amasung memento khutsinaki Women empowerment ne haragasu mi amabu respect tauba haitraba niti niyom chumna chatragadi women empowerment gi wahantok leiroi haina nauriya pakhang lakpa AC gi MLA 𝗬𝗏𝗧𝗘𝗥𝗡𝗦 na phongdokre wafama singasi all Manipur Working Journalists Union Amsuna Sinduna Manipur Press Club ta pangthokiba International Women's Day gi thoram ga mari ledena phongdokibani thoram aduda nauriya pakhang lakpa Assembly Constituency gi MLA 𝗬𝗏𝗧𝗘𝗥𝗡𝗦 Social Welfare Department gi Joint Director Banti Singh Konthokjam amadi All Manipur Working Journalists Union Amsu gi President Bijoy Kakchingtabam su saruyaki thoram aduga mari ledena MLA 𝗬𝗏𝗧𝗘𝗥𝗡𝗦 na hai yum ama panba matamda nupi singi thodang yamna chawi politics ki lamda oirabasu hiram ama hekta da nupi singi thodang yamna chawna lei loinana manipur da nupi singbu awangba thakta thamdaba yadi haiduna khanba nupa kaya amasu thoklakli adubu nupi da yamna mathau taribasi isagi ijat khakta natana haksang fabasu mathau tai isagi imungdagi hauraga niti niyom chumna chatlaba matamda ta afaba khunai ama ohenba ngamgani isagi imungda semdoktana mapan thongda semdokpa khak ngamloi nupi singna lamda masida kadai fawa achawa thodang lauraga laki haibadu miyam khudingmakna khangnaraba wafamni haukiba chai lisangani kunumdoi gi me ahumdagi hauduna thokliba laibaktiba thodokta nupi singna lauriba thodang asi yamna singthani ngai oi nupi singi lingjal manaba thauna leiba maong matau asina thabak khudingmakta mai pakpa ngamlibani state asibu mingchat purangnaba honabada sanabagi lamda oirabasu nupi kaya mai paktuna lakli haina su phongdoki warba chiraba tan khamduda khoina club da chat pa khotpa lekai gi kari ge khoina tum share tum jaba ngam mateng sung dorokpa kolakpa dorokpa tuna mara moira kanda thingarakpa do haidi life hana di thom de dubu adubi matamda thingarakpa matamda yamna phibam dadaba awa ba yengba ngamdraba mama oidi kayana nubi oidi kayana covid ki laiba manungda nupa matana nusa sagraba tuda lamba tuda haidi nupa busidamadi nati dubu sagraba matamda thokanda koi pochai haidi chen chak chini kayga du ngai diba nupi ngaktana haidi nusa martuda nusa gi mesha phang kanda Covid ki dadi akoi matamda chen chara ma haida yamna mar matamda value lai gi bai